Ngasi September kitang kun-gemapan ingsok lising ani kun-gahumdoy yaifaraba iray na mit asida Sangai Express na pong iba maroy ba pausing patok tinatahan jari. Maheiroisingna Bhawan Tamna Wakat Khongchat Chatkhre CM gi yumda miyam na Khre Rakesh Balwal Manipur transfer tawkhre. Naurem Rosibina kilo humpogi wusu masanada silver medal lawkhre Manipur miyam gi kathokre. Security Force ki Tindok Tinjin Lebkre MLA Singna Tokhaiba Firep Lorkani Loken Ruling ki MLA Sing Kari Kanari Bage O Joy Biren Government dissolve Toraga Manipur Kanbangam Gani Ananda Athing Matham Krava Chemical Manipur Decision Narakle ZDU Mama Oibi Singi Wakal Fathavangam Naroi Thawai Mirel Mifam Pamduna demand kaya tawkhre rally Chatkhre. Mapung oiba pausing sandok na pizari Maheiroisingna Bhawan Tamna Wakat Khongchat Chatkhre Maheiroi ani tamthina hatpagi thaong yaning daba utuna ngasi Maheiroi lup taruk ki thawmi sing Imphal gi Bhawan Tamna pen dabagi kholaw kaya ga loinana Wakat Khongchat Chatkhre Maheiroi cha kaya na saruk yakiba Khongchat adu kwa kaithel dagi Nungthil Khongsan Bahauki Amadi Kaisampa Tamna Laki Sega Lambi Dobi Machu Lerak Mapada Imphal West District ki Police Kangbuna ngahak thengki Adubu Maheiroising aduga Police ka pau phautuk naraba matungda Kaisampa yorokki Kaisampa tasu ngahak panki Adubu makhata na nitaipa chutheklom das laki Bhawan gi hojang yorom daida Maheiroising adu lambi da phamjanki Maheiroi ani tamthina hatpada senaba sing faraga serak piu Achumba wild fangan gadabani Chin Kuki narco terrorist sing maru fangna muthatlu Manipur gi saktam kai vayaroi yumdang bamitop sing takthok kadabani amadi imalebak Manipur na yai fare haibana sing ba kholaw sing Maheiroi sing aduna lauki Khongjang sangsiliba Maheiroising adu mafam adudagi mamai leiraga hanagi mafamda amuk hanki Ningsingba yai sahi asigi July 3 mayumdagi motorcycle tonglaga chatkhiba Takyal Kolom Leikaidagi Hemazit Fizam masagi sahi kun amasung Tera Tongbom Leikaidagi Hizam Luangbi Elias Linthoingambi masagi sahi 18 mafam khangdana leirakpani Haukiba ningthokaba nimitta social media da saithorakpa photo kharadagi makhoi ani leikhidre haina launaribani Maheiroising gi Khongchat adugi matangda Maheiroi lup taruki mahut siladuna laisang them lamyan bana paumi singda hai Maheiroi ani asi tamthina hatkibagi matangda achumba well phangdrabadi Khongjang halloi mahakna hai yumdang ba Chin Kuki narco terrorist Maitai gi mathakta itattattana nomai kapa amadi bom na landaba mi hatpa otpa naiba rep tauba amadi sahi nauribi Maheiroi kya fawba hatpagi thaong sing asi central amadi state government animakna thabak amata paikhatana leiri makhoi gi thaong sing asi yade haiba khangannaba akanba thabak lokhattuna maru phangna muthatkadabani NRC update tawduna yumdang masing khandoklaga halankhigedabani haina mahakna makha taki Amaromda khoisaunaba amadi pendabagi ihau horiba khulai paidaba Maheiroising tankhainaba pulisna akanba moongda landabagi thaong chathaba asi Maheiroi lup tarukna akanba moongda yaningdaba phongdoksari Kuki terrorist sing laksin bangam drabadi asuk yamkhraba army personnel sing amadi CAPF ki kangbu sing asi kari tawduna leiribano nakhoi leibagi kari wahan thok leiribage hanbi khro hainasu laisang them lamyan bana phongdokhi CM gi yumda miyamna thomjankhre ngasi numidang luang samamda leiba Chief Minister N Biren gi yumda miyamna thomjankhre miyam adu control tawnaba hotnabada pulisna tear gas mok bomb na singba kapada miyoi kya asok apan nangkhre ngasi nungthil haingang kendra gi manung channa leiba ibado marjing gi khobamdagi hauraga haingang assembly constituency gi manungda leiba youth kya yauna miyamna Maheiroi ani gi misi yaningdaba phongdokpaga loinana Haujik thokliba Manipur gi irang asigi sapsaba waroisin leingak na purakkatabani haiduna miyam gi oiba Khongchat ama CM Banglo Tamna haigalakhi miyam adu Manipur police na khabam lam khaida thatki
Lakliba miyam adugi mihut khara khangatlaga pulisna puduna Chief Minister gi Bangloda CM ga unahanki. CM ga unakhiba aduda Manipur da hauzik oiriba thokliba irang asigi waroisin puraknaba CM da athuba matamda Delhi da chattuna MLA Minister Singa loinana India gi Prime Minister unabiu haiba wafam suthamki. Wafam adugi matangi oinadi matam khara pibiu haiba wafam CM na thamlakhi hairi. CM unaruba mihutsing aduna numidang pung taruk khara hianbada thoraklaga khabam lamkhaida makhoina halakpa ngairiba miyamda CM na thamlakhiba wafam sing paudamduna khanganki. Miyam aduna CM gi paukhum matik chadi haiduna luang samamda leiba Chief Minister Biren gi yumda thomjanki. Maikai ahumdagi thomjalakhiba yamlaba miyam adu pulisna control tawba hotnabada tear gas mok bomna singba kya kapki miyoi kya asok apan nangki. BJP Manipur Pradesh ki President S. Harda Devi gi Brahmapur Aribam Laikai dasu miyamna ngasi namidang thomjankhre. Pulis na miyam adu tankhaina bu hotnabada tear gas amasung mok bhom kya kapki. Nauria pakhang lakpa kendra gi MLA SKB yumdasu ngasi namidang miyoi kya thomjanlarki hairi. Nakal amaromda ngasi namidang Imphal East District ki Hata Golabati da leiba club organization singna kuki khulai paiba singna Mahairoi ani minung silaitana hatkiba thaong adubu pendaba amasung yaningdaba phongdorokpaga loinana Manipur da santi hanjal halu haiba Khongchat kya Chatkhre. Miyam gi Khongchat adu control dawnaba hotnabada pulisna tear gas amasung mok bohom kya kapada miyoi kya asok apan yawki hairi. Ruling ki MLA sing kari kanaribage o joy. Manipur thukaina bu honariba kuki gi minister ani yauna punna MLA tara gi mathakta action laukhatlu haibo ngamdaba Assembly da Manipur gi ngamkhai amasung apunbagi saktam kannabagi matangda khanaba mifam phamu haiba ngamdaba ruling party gi MLA sing leirubagi kari kanari haina veteran politician hanagi law minister ojoina phongdokre ngasi Imphal gi Kwakaithel akham leikai de leiba ex MLA RK Anangi yumda pangthokhiba paumisinga unabada hanagi law minister o joina hai Manipur gi ruling party gi MLA singna Manipur gi ngamkhai kanbagi assembly gi mifam phamsi haiba ngamdaba asi laibak thibani. Manipur thukaina ba hotnariba kuki MLA singi mathakta chirak pihannaba ruling gi MLA singna hotnagadabani o joina hai hauzik India leingakna Manipur gi miyambu usit thawoidabagi mityeng ama leibagi saktam miyamna uba phangle aikhoibu tumit kangumna uri. Mahiroi linthoi ngampi amasung Hemanjit asi July 3 tagi mangkhibadagi thiba khangdana lerklingaida handakta social media da viral oina thagalakhiba photo adu phanglamdragadi Mahiroi ani adu hinglibra natraga sikhabra haiba khanglamnoidabani. Hauzik makhoi sire haiba khanglabada asiba hakchang phangnaba hotnaba tai. Mahiroi ani adu minungsi leitana kuki narco terrorist singna hatokhibani aduna Manipur gi miyamda thamoi sokna nungaitaba phongdohanki. Miyat adu condemn tawi ngarang laikhidraba imungda sattuna awabadasu saruk yaruki. Ojoina hai Mahiroi ani aduna chatkhiba maikai adugi matangda imung manunggi maikaidagi leibaki angam athau singda matam chana report tauki adubu Manipur police ki maikaidagi matam chana khudakta changsinduna thibu humbagi thabak tawba ngamkhidaba asi laibak thibani. Matam chana police na thibu humbagi thabak chatharamlabadi kanba ngamlambasu yai. Churchandpur district ta Maitai police natraga officer amatana sangsinba ngamde hauzik kuki singna khundaba mafamda Manipur lenga ki sasan tawba ngamde haiki. Mahiroi ani hatkibagi matangda viral oiriba video amasung photo adu Chief Minister na khaupumda chatpa numitta oirakhibani. Mahiroi anina laikhidababu pendaba amasung yaningdaba phongdoktuna Mahiroi singna democratic oiba khongjang changsinbada police na atamnana nongmai kapsinduna Mahiroi sing asa open nanghankiba asi laibak thibani condemn tawi. Nungthil pabokta Mahiroi singna ka henba thawong chathakiba police singi mathakta book tawgadabani phagatgadabani haina o joina phongdokhi. Democratic oiba leibak amada police na atamnana Mahiroi singi protest pu condemn tawnaba hotnabada ka henba thawong chathanade.
Maheiroisingi irang control tawbagi niti niyam lay haiki. BJP gi maikaidagi hauzik thokliba Manipur gi irang asigi matangda center da lairiba party gi luchingba singda irang asi control tawnabagi matangda wafam amata phongdokpa ngamdaba asi laibak thibani haina ozoina phongdokhi ozoina hai Manipur gi apunba saktam amasung ngamkhai kannabagi matangda assembly famduna warep lausi haiba ngamdaba rulingi MLA kaya lairi Manipur thugaigani hairiba kuki MLA taragi mathakta action lokhatlu haina rulingi MLA singna center da karigumba wafam amata phongdokpa ngamdri masi haiba ngamdrabadi Manipur assembly lairubagi kari kanaribage hauzik lairiba lainga asina ngamlibasi curfew thamjanba internet thingjinba nupi fuba mahairoi fuba FIR panbani haiba ojoina phongdorki Paumi singa unaba aduda Manipur lenga ke law judge amasung law minister oiramba L Kumar na hai Maheiroisingna democratic oiba khongjang sangsinbada security force na sasan phubugumna phusai kibathaong asi condemn tawi hui ngauraga huibu thi haibagi maongda Manipur da hauzik thokliba irang wathok kaya asi hauzik lengak sasan pairiba Manipur lengak ki mari leinagani Security force na yomsil laga chatliba Manipur gi chief minister na hauzik Churchanpur da Kangpokpi da chatpa ngamdre BJP gi lengak na lamdam asida lengak sasan ningthi na ngak senba ngamdre haiki chief minister Birena matam amada chief minister oijingai da Manipur imagi da mukta tawgani haikiba maribak ningbagi wakhalon adu thabak oina pangthokpiu haiki L Kumar na hai mahak NPP gi working president ama oina Thau Purambadagi Tokchalage haiba NPP gi National President Conrad Sangbada aiba serol thaduna khanghankhre mahak hauzik party amataga mari leinadre Paumi singa unaba aduda Kumbi Kendra gi hanagi minister L Mangina hai Manipur da internet thinglamdrabadi Mahairoi Linthoingambi amasung Hamazit asi siramdaba yai Makhoi bukuki khulai paiba singna faraga otpa yaba ot nairaga hatkibani assembly gi speaker na committee Famlaga Laibaki isu kya khanaba yai Hauzik Manipur Legislative Assembly laitabaga chap manare Hauzik Kuki Police Maitai Police Naga Police Muslim gi Police haiduna tongan na leinare Maheiroisingna laikhidabada khul adugi village chairman yauna khunja kharna ningthina hangbada Mahairoi ani adugi haksang sing phangba ngamgani haina mangina phongdoraki Paumi singa unaba aduda ex MLA RK Anansu saruk yaki Biren gi government dissolve toraga Manipur kan mangamgani anan Manipur da lairiba chief minister N Biren na luching balaingak asina Manipur miyam gi khallaga yamna chingdem balaingak asi dissolve toro matamda Manipur kan mangamgani madu tawjiba makhai hauzik lairiba phibam asida Manipur kan mangamloi haina ex MLA RK Anan na phongdokre ngasi Imphal gi Kwakaithel akham laikai da leiba ex MLA RK Anan gi mayumda pangthokhiba Paumi singa unabada mahakna hai hauzik Mahairoi hizam linthoingambi amadi fizam Hamazit laikhidabagi matangda Manipur da hauzik lairiba BJP gi lainga kamari leinana mioi amata lakte haibagi paudam ngarang imung manunggi maikaidagi tamnakpadagi khangba ngamle masi laibak thibani Manipur lengak na matam chana Mahairoi ani adubu kannanabu honaramlabadi asi ana tholumdaba yai haibagi pendaba wafam imung manunggi maikaidagi paudam lakpadagi khangba ngamle hauzik Mahairoi ani siriba asigi daitadi Manipur lengakni lengakna Mahairoi sing adugi ngak senba ngamdabagi thodok asi thokhibani Home Sarsu chief minister na oiribani RK Ananna hai hauzik thokliba irang asigi manungda chingi lamda lengak sasan yaudabana kuki singna tawningmut thabak tawduna leiri singda sasan ama tamdana sasan ama tawduna leire tonganba administration ani leire Manipur kansi hairabadi chief minister Birena mahakna chief minister gi famdagi resign tawgadabani laingak asi leirubagi mathau tade chief minister Birena yamna chinglemna cabinet ki mifam phamlaga mahaki government asi dissolve tawdriba makhai Manipur kanba sungam ngamloi Maheiroisingna democratic oiba khongjang changsinduna security force singna Maheiroisingda onsinduna tear gas rubber bullet na chingba ka hena kapsinduna aso apan nang hanliba asi laibak thibani hauzik laingak na Mahairoi sikibagi case asi CBI da sinakre hairaga tuminna laisinba chumde
ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁꯤꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯃꯥꯡ ꯊꯥꯔꯒ ꯁꯤꯁꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯉꯝꯈꯩ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯥꯔ.ꯀꯦ. ꯑꯅꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯣꯏ ꯊꯋꯥꯏ ꯃꯤꯔꯦꯜ꯫ ꯃꯍꯩꯔꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯥ ꯁꯟꯗ ꯇꯥꯟꯅꯗꯨꯅ ꯐꯨꯈꯤꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯒꯚꯔꯟꯃꯦꯟꯠꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯈꯠꯀꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯁꯤꯡꯖꯃꯩ ꯕꯦꯒꯕꯇꯤ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯍꯥꯏ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯂꯩꯈꯤꯗꯕꯒꯤ ꯐꯣꯇꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯂꯛꯄꯅꯤ꯫ ꯖꯨꯂꯥꯏ 6ꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯔꯝꯗꯥꯏꯗ ꯈꯛ ꯈꯪꯕ ꯉꯝꯃꯤ꯫ ꯃꯍꯩꯔꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯁꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯆꯠ ꯆꯠꯆꯕ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯖꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯤꯌꯝ ꯅꯤꯇꯤ ꯑꯗꯨ ꯄꯦꯟꯗꯦ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯠꯂꯤꯕꯗꯨ ꯌꯨꯅꯤꯐꯣꯔꯝꯅꯤ, ꯃꯈꯣꯏꯅ ꯍꯦꯛꯇ ꯇꯝꯊꯤꯅ ꯐꯥꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯁꯤ ꯄꯦꯟꯗꯦ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯉꯥꯡ ꯀꯌꯥ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯃꯈꯨꯠ ꯐꯥꯎꯕ ꯀꯛꯄ ꯌꯥꯅ ꯂꯩꯔꯕ ꯃꯍꯩꯔꯣꯏ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯑꯦꯛꯁꯟ ꯆꯞ ꯆꯥꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯕꯗꯤ ꯑꯁꯣꯛꯄ ꯑꯗꯨ ꯃꯍꯩꯔꯣꯏ ꯈꯔꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯀꯠꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯍꯩꯔꯣꯏ ꯇꯥꯟꯅꯗꯨꯅ ꯐꯨꯈꯤꯕ ꯌꯥꯅꯤꯡꯗꯦ, ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯁꯤ.ꯑꯦꯝꯅ ꯔꯤꯖꯥꯏꯅꯦꯁꯟ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯗꯤ ꯁꯥꯏꯂꯦꯟ ꯖꯣꯟ ꯑꯣꯏꯔꯤꯕ ꯁꯤ.ꯑꯦꯝ ꯕꯪꯒ꯭ꯂꯣ ꯃꯃꯥꯡ ꯒꯕꯔꯅꯔ ꯃꯄꯥꯗ ꯃꯤ 15,000 ꯍꯦꯟꯅ ꯇꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤ.ꯑꯦꯝ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯕꯗꯗꯤ ꯆꯪꯍꯟꯈꯤꯗꯦ꯫ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯞꯄ ꯈꯥꯎ ꯑꯗꯨꯈꯛ ꯄꯥꯏꯔꯒ ꯂꯥꯛꯆꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤ.ꯕꯤ.ꯑꯥꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯎꯅꯕ ꯆꯠꯄꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯗꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍ ꯎꯅꯅꯕ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯃꯤꯑꯣꯏ 9 ꯆꯪꯂꯒ ꯎꯅꯈꯤ꯫ ꯃꯗꯨꯗ ꯁꯤ.ꯕꯤ.ꯑꯥꯏꯒ ꯎꯅꯕꯒꯤ ꯔꯥꯏꯠꯇꯨ ꯃꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯒ ꯎꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ꯫ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯀꯦꯃꯤꯀꯦꯜ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯔꯦ ꯖꯦ.ꯗꯤ.ꯌꯨ꯫ ꯖꯦꯅꯦꯚꯥ ꯄ꯭ꯔꯣꯇꯣꯀꯣꯜꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯇꯤꯌꯔ ꯀꯦꯃꯤꯀꯦꯜ ꯒ꯭ꯌꯥꯁ ꯕꯣꯝ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯖꯦ.ꯗꯤ.ꯌꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯀꯣꯜ ꯕ꯭ꯂꯠꯇ ꯍꯥꯠꯈ꯭ꯔꯕ ꯃꯩꯇꯩ ꯃꯆꯥ ꯃꯍꯩꯔꯣꯏ ꯑꯅꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ, ꯔꯕꯔ ꯕꯨꯂꯦꯠ ꯑꯃꯗꯤ ꯁ꯭ꯃꯣꯛ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯆꯩꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯖꯅꯟꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯤꯐꯝ ꯐꯝꯗꯨꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯈ꯭ꯔꯦ, ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯜꯂꯤꯕ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ ꯌꯨꯠ ꯀꯌꯥꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯊꯣꯔꯛꯇꯨꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯉꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯜꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ, ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥ 5 ꯆꯪꯁꯤꯜꯂꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯄꯤꯈꯠꯂꯛꯅꯕ ꯐꯣꯡꯗꯣꯔꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ
ꯇꯔꯥꯏꯅ ꯂꯧꯗꯦ law and order maintain tauba ngamdaba Manipurgi DCP lauthoku kuki narco terrorist maru phangna muthatkadabani separate administration piba yaroi Mahairoi anigi mihat yaningde athubada mihat pamioi sing sibagi serak piu relief camp da laireba ireisa singi athubada laingakna waroisin puraknaba sengedabani ibado thangjingi khobamda mongpham oisinduna cross mark yungliba lauthokadabani ireisa singi lai khurumba phanghallu haiba demand sing ngasigi mifam aduda tanaki Yeno Manipurgi Khongjang Saugal aduna Moirang SCG MLA Thongam Santi su invite tawduna MLA yauna phangkhiba mifam adugi tungi mifam aduda saruk yakhiba yutsing ima mairapai sing amadi Moirangi manungda haunaruba tawduna lakhiba mioi lising kyana saruk yaba miyamgi santigi Khongchat amasu Moirangi akoibada chatuna kholau kya su lauki Ngasi oinati Sangai Express da yauriba maruiba pausing pathoktuna tahanjaba loisinjare hayengi pautabi nawgidamakta channel asibu like comment share amadi subscribe tawbiramo